Ngasi kumja English ngani shubna mapan gi ngasi gi tumita Khwairamband kaithel da thokiba Thoudok Amada Leikhidraba Rabina Amadi Sanjit gi taraga manga suba ningsing thoram ngasi tongan mafam anita pangthokre Khurai Kongpal Amadi lamsang bazar da apun banlup Amadi imung manung gi miyoi singna sillaga pangthokiba thoram aduda Leikhidraba adigi photo da leishu katuna awa phongdokhe Thoram aduga mari laidena apun banlup ke coordinator Fulindro konsamna hai Kumja English ngani shubna mapan gi ngasi gi numita Khwairamband kaithel da thokiba fake encounter gi drama adu chahi ahum adu makke August tang nipan da National gi weekly journal ama oiriba Tehalka da Thoudok adugi photo singa loinana phongrakhe Tehalka da phonglakhiba aduna mihat asigi achumba wild soidana fanglagani haina nongrakhe masida sunnatana Thoudok adubu hak thengnakiba Manipur police ke personnel heroism nasu Sanjit ase mahaki service pistol na kaplaga hatkibani haiba phongdopa lekhrabani Pumnamak sing asigi ona tainabada Tehalka da yaurakhiba Thoudok adugi photo adu Semjin Sazinba Tauraba Maramna original nate Indian Evidence Act ki matung inai yade amade ate evidence kaya watli haiduna session court na lautopa lekhe adubu Leikhidraba Sanjit ki apopina case ase CVI da thigit hanaba higher court ta wagalakhe haina Fulindro konsamna makata ke